ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯔꯣꯡꯊꯦꯜ ꯄꯤꯇ꯭ꯔꯗꯒꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯀꯦꯁꯤꯄꯤ ꯄꯤꯄꯜ ꯋꯥꯔ ꯒ꯭ꯔꯨꯞꯀꯤ ꯀꯥꯗꯔ ꯑꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯆꯅꯝ ꯄ꯭ꯔꯤꯇꯝ ꯁꯤꯡ ꯑꯦꯂꯤꯌꯥꯁ ꯊꯧꯉꯝꯕ ꯆꯍꯤ 10 ꯑꯃꯗꯤ ꯁꯅꯥꯕꯝ ꯏꯕꯨꯡꯉꯣ ꯃꯤꯇꯩ ꯑꯦꯂꯤꯌꯥꯁ ꯂꯥꯡꯉꯝꯕ ꯆꯍꯤ 10ꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ ꯄꯤꯁꯇꯣꯜ ꯑꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3 ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 6,000 ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ ꯔꯥꯎꯟड 9 ꯑꯃꯗꯤ ꯒꯥꯔꯤ 2-wheeler ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯔꯣꯡꯊꯦꯜ ꯄꯤꯇ꯭ꯔꯗꯒꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯀꯦꯁꯤꯄꯤ ꯄꯤꯄꯜ ꯋꯥꯔ ꯒ꯭ꯔꯨꯞꯀꯤ ꯀꯥꯗꯔ ꯑꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯆꯅꯝ ꯄ꯭ꯔꯤꯇꯝ ꯁꯤꯡ ꯑꯦꯂꯤꯌꯥꯁ ꯊꯧꯉꯝꯕ ꯆꯍꯤ 10 ꯑꯃꯗꯤ ꯁꯅꯥꯕꯝ ꯏꯕꯨꯡꯉꯣ ꯃꯤꯇꯩ ꯑꯦꯂꯤꯌꯥꯁ ꯂꯥꯡꯉꯝꯕ ꯆꯍꯤ 10ꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ ꯄꯤꯁꯇꯣꯜ ꯑꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3 ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 6,000 ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ ꯔꯥꯎꯟड 9 ꯑꯃꯗꯤ ꯒꯥꯔꯤ 2-wheeler ꯑꯃ fagатpa ngamle hari faraba miyoi ani adu makha taba investigation amadi legal action lokhatnabagi damak mari lenaba district police station da khutsinakre hari